आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Bisnupur jilada rocket bomb kapsilakpadagi misi mina thokraba matung khoisaunarba miyamna ngarang numidang ani suba musung tayachba Manipur Rifles ta khulai piu haina thomjin khre Manipur da hauji orakli bephiba mesi yenglaga ngasi raija sida laidiba mahiloi sang khudimak sarkarna suti lauthokre amasung Kolkata gi R.K. Medical College ki Dr. Nupi ama hatkiba mari lainana phakiba Sanjoy Roy nimitara marini jail da thajin khre Bisnupur jilagi moirang amadi tronglawbida rocket bomb kapsilakpadagi misi mina thokraba matungrang numidang khoisaunarba miyamna anisba Manipur Rifles ta thomjin khre thawdog asingrang numidang pung 8 makharam tarakpa duaida khoisaunarba miyamna khulai piu haidan thomjin khi aduba mafam aduda mathau toriba state amadi central force singna tear gas mog bomb amadi life round kaya kaptuna miyam adu tan khai khi maduda miyoi kaya asogan nangbadagi hospital laikane khi hairi Thawdog aske ikan Canada Imphal iski khabai soide leiba taret chuba MR da sumyam thomjilaktuna khulai lawna bhona khi adumainamak miyam irang adu security force na matam chana laksin khi khusu khulai lawbakhi bagi paw leite Jirebam jila ki nungse pidanga si ayu angan bada mayumda tumduna lebe miyo ema khulai paibasna changlaklaga nomina kaplamdagi sire hairi khogi Jirebam pawmi nga thembe sojina hai thawdog asi Jirebam police station dagi kilometer 3 lom salaga leiba nungse pida thokibani mafam aduda akan mamongda khut thoknari makha taba kuba paw ngairi Raija asa tholebe irang asida kendra amde Raja Sarkar kariguma thabak amata lokhatabagi mayokta Coordinating Committee on Manipur Integrity Kokomina Kokhiba matam kaktaba public emergency haukhre Kokomina Kokhiba public emergency asna maram oiduna ngasi kaithel sing mohok sagung kana khide passenger gari sing chen bigi sang hanthaki pamdaba thodok thoktanaba security force na mafam kya da akanba national thorang lokhatli Bisnupur jilagi thangjing chingsangna konba tera khongsangbi tronglawbi naran chaina amadi ningthaukhongna chingma mafam singda ngarang ahingda drone oigani haina chingnaba posak kaya atiyada paiba thengnabadagi miyam mi paina khre aikhogi Bisnupur pawmi R.K. Manipur sanan hai thawdogasina maram oiduna ngarang ahing maike adomda lariba miyamna masa masagi jum amadi miyam ten mafam singda mai thana khidre hairi Surachandpur District Police amasung Central Force ki apunba kangmuna Surachandpur da thibahumgi thabuk chathabada bunker ahum thugai khre security kangbu aduna mall sangna bunker ani aduga laika mall sau khulda kuki militants na leiramba bunker sing thugai khi amaromda security ki apunba kangbu singna Chandel Tengnok Polam song Kangpur jila singdasu thibahumgi thabuk chathakhi adumainamak mi phami pun amde khulai phabagi pawdi leite Manipur da hauji orekli befiba masi yenglaga mairoi sing amadi oja sing aso engam thoktanaba ngasi raija asida leiriba mahilo sing khudimang sarkarna suti lauthokre Raija Education Ace ki director Elnanda Kumana thadorok pachero almada hai sarkar gi school sing government aided private amasung central school punamak ngasi suti oikani Raja Sarkar Higher and Technical Education ki Joint Secretary na thokpa chero almana hai hauji ki oiri befiba masi yenglaga raija asida mahilo sing aided sarkar gi amadi lanai college sing ngasi suti oikani None jilagi khongsang railway station amadi thingong marakta leiba thong amagi makhada chingdagi chentharak palainang sing sengdopagi thabak tawba sinmi ahum lainang na chenthabadagi territorial army kangmuna kankhre thawdok asi rail tunnel 11 gi manakta leiba thong amagi makhada lainang singna ising isel thingjinduna leibadagi sengdopagi thabak chatharingida khudongtiba nangkhibani Pawadu Phamga Territorial Army na khudakta makhogi company operating base dagi search and rescue team tharaktuna khudongtheba nanglaba sinmising adu kankhibani National Program for Control of Blindness and Visual Impairment National Health Mission Manipur amadi Director of Health Services Manipur National Kutrama Panchuba eye donation fortnight thorom ngarang pangthokre I can see clearly now have hiram dangarang Imphal gi simorong delaiba Hotel Classic Grande da pangthokibani thromoda wangang leduna raijagi haksel mantri Dr. Sapam Ranjan hai miyoiba amana masagi haksang kayat ama kananguma miyoi amagi punsi kananabagidama kathokpa haibasi achouba singnaba amadi oiri mahakna hai hokibe sahi lisingani kolhumdagi
November 18 Manipurdasu State Eye Bank hangduna mit dan tawa amadi mit udrabasing uhanabagi pandam thamli Haksangi kaya dan tawa haibasi yamna chinglemba singthaininga oiba khongthang amani mashina kanagumba amagi punsi kanbada achobu mateng oigadawribani Thorom aduda lamdam asite leiba mit dan tokiba miyoisingi imung manung amadi hirambasiga mari lainana pangthokpa layekpa changdamnabada makok mathang tarabasingda mana piduna pungning thawgatkhi National Highway Contractorate Compensation Lockout Properties Land and Structures Owners Association na National Highway asi khongsangdagi Kambirol phawi sarukta economic blockade chathaba hukibadagi lambi asida gari chathok chasinda khudong chadaba mayoknare lambi semada sokpa lamsing amadi structures singe khetri puron pinabada bis daksin dona ngarangdagi hauraga nimit humni gi oiba economic blockade asi chathakibani tabiriba pawasi Akash Bani Imphal dagani Kolkata ki R.K.Gorani Medical College ki Dr. Nupi amabu hatkibagi thokdo kamai lainana fakiba Sanjoy Roy nimitara marini jailda thajin kre mapungarang silda kota thorwa matung kona nimitara marini jailda thamnaba khangan khibani Uparashtrapati Jagdeep Dhankar ngasi Sainik School Gorakhpur sangagani tungda Jagat Guru Ram Bhattacharya Divyang State University Chitrakuta nimini chathagadaba national seminar da athoiba mitung ama oina saruk yagani seminar asi Rishi Tradition in Modern Life hai hiram da pangthok kadabani ngasi phongwa pause singi maroi pausing dam haujik mangsata bam Premananda leire Premananda Thagachari Gorani Kukizo militant singna rocket bomb kapsilakpada mioi ama lekhidabagi pau kokomina matam kaktana public emergency lauthokhiba amasung ITLF ki leader Ginjagi mathakta FIR laukhathibagi pau na ngasi phongwa pause singi maroi pausing oiri Kukizo militant singna rocket bomb kapsilakpada mioi ama lekhidabagi pau asi Sangai Express English amasung Manipuri edition Pongnafam Naharolgi Thaudang Huyan Lan Pau People's Chronicle Sana Leibak Manipur News Manipur Mail Ganfu Mail Tamilong Times amasung Imphal Free Press da ahan balamai da tongan ba headline tawduna phongba thengnari Sangai Express Manipuri da Kuki terrorist singna drone bombing gi mathangda missile attack chatharakre chingdagi moirang amasung trong laubi da kapsilakre ama sirga manga sokre yum mang takre Gelmolda kapnakre haina banner headline tawduna phongli Kokomi gi meeting makhad ngarang mafung kya da human chain semduna khonggang changsin khibagi pau ayamba pause singda ahan balamai da phongba thengnari Kokomi na matam kaktana public emergency lauthokhi pau asisu ayamba pause singda ahan balamai da ani suba amadi ahan be headline tawduna phongba thengnari Sanga Express English da RSS ki volunteer sing Manipur da lady iranga silak sinab honari haiba RSS ki luchingba Mohan Bhagavat ki wafam ani sub headline tawri pawasi pongnafam amadi huyanlan pawda su ahan balamai da headline tawduna phongba thengnari People's Chronicle da ITLF ki Ginjagi mathakta police na case ama lokhakre haiba paw amasu pawse sigi ahan balamai da phongli pawasi Manipur News Imphal Free Press amasung Manipur Mail da su ahan balamai da headline tawri Sanalebakta Manipur gi irang khananaba ruling MLA singi mifam kaukre haiba paw ahan balamai da headline tawri pawasi Sanga Express English People's Chronicle pongnafam amadi Sanga Express Manipuri edition gi ahan balamai da phongli Manipur News da Manipur drone bombing in matangda CISF ki DG na chair logduna security review tawkre haina ahan balamai da headline tawri Manipur Mail da kuntrapan suba I donation fortnight thoram pangthokibagi paw ani suba headline tawduna phongli Manipur gi hojik oiriba tangdu leita da film asi yenglaga mahiloisang singsuti thadokre haiba paw asi Ganfu Mail da ahan headline oiri SSC exam center ukrul da su PBU haina Ansamna Manipuri Governor Amadi SSC Northeast Region gi Regional Director da su aiba chirol thaduna taksin khibagi paw Hillsonville Express da ahan headline tawduna phongli Gorani Thagachari Premananda Hojik aroiba da maroi paw amuk hana Bisnupur jila da rocket bomb kapsilakpadagi misi mina thokraba matung khoisaunarba miyamna ngarang numidang ani suba amasung tariat suba Manipur Rifles da khulai piu haidana thamjin khre Manipur da hojik orekli be phiba masigi yenglaga ngasi raija asida laidiba mahiloisang khudimak sarkar na suti laukthokre amasung Kolkata gi R.K.Gorani Medical College ki Dr. Nupi ama hatkhibaga mai leinana fakiba Sanjoy Roy nimitara marini jail da thajin khre pauloi chari